changjalliba step nauna ngasibo changjalaibasida mathang changjalakpasida haitare aingondaga vote lep kadwera hangba natabada maheshwar power pining bra na hangak taragadi ngasi live su thari ko haidi taseng na haragadi leibiriba mayam ngasi yengbiriba mayam se loimak manipur nusiba ngata orem doini ko nusidaba singdudi moidi daka leitre ko leibiriba mayam na manipur nusiba mayam yengbiriba ngata oibanina yam transparency oina haining badi kay haidor vote lep kadoriba natabada koi power pining bra hang taragadi haidi sengna dum haini power di prok cha kai pining dum haini karigino hai matamda thabak tasenga tongningi aduga tasengna koina changjalu matamda aina kai moidabnina likhundudi khangagasu haidi oi phone phangbasu yawi phangdabasu yawi ar phone phangdabase kai maramgi oramge haiba matamda ai isana ai kai orige haiba potune bako aduna power haibasi yaudaba yade thabak tongningbagi damakta haitare aina le haidi gari do inbasu yadabasu kharlei gari do thobusu mathau tai ko adubu aina hare kadoi poche kai tarakadoi na haiba matamda power do paina bagi damakta chumna koigi for example rims ki director khanba ki type ta dumaina khanba order thokpadi nat oroi doni dena ko haibadi tasengna haragadi election haiba potse election haiba potse da ina kitang matang sigi oina kitang nuai taba haita haidi kitang nuai taba di karino hai matamda power di paninga gasu thabak di tongninga gasu karigino haijaba matamda election sina handake haidi koi unity se break ora kadra haibagi kijaba leije ba ingonda karigino hai matamda koi irei cha lebiriba yelomi lebiriba khundariba myam se huji tasena one form di unity on lady neba manipur ka handing da bagi ko ado election sina huji election sina kai haidoino koi irei cha masen se machet ka torokadra adaidi tasengna haragadi leiriba intellectuals kangu dagi leiriba myam su loi support toramaga su haidi hayeng party mache ka khaidara kanda koigi samna harabada yam nungsina yengbirambado yam last mu phare di khanga su tawre di khanga su haidi magi sakma yengnarak pagi phibam duda hayeng nungsiramadu nungsirakta ba daidi punjan na ba ya poto kairakpa adu oigadra haibagi aina taseng aina kaimta answer pida bida leibane sengna harabada kaigino hai matamda adu unity do tasena ka heningde aduna adu huji pauda in final kaimta haijagiro kaigina hai matamda aisu haidi mayamna haibirakpa dagi di tasengna tawriba handaki situation sida tasengna thong di thinba lepadi yade ko haidi tasengna tawgataba mayam ama leiri adubu aina sai haijabado power se election gi through lakadabu oibanina ai hauji paudi answer piba ngamdri aduna ai adu hek answer piba matam do yorok matam da yes adu mayam da praja ai gi nusijaro praja mayam da loimak haijarakani mayam da haijari election lepa yai haibagi kanyoni haibirije haidar power da ka taibako je khoi kanyona meson haibirije khoi karigumba power pairagadi hujik sudum khoi lengak ta power pa mayam yauri iban khoi mayam na saungri je khoi gi mihut oina chakraga khoi india gi chauro parliament floor da wangang nan tumin lai ko li kain pra mayam na saungri ba power do pairagadi haidi khoi party ma yaw matam da khoi any party constitution magi chana khonglat khongchat mayam leba adu matung ina wangang da bani wangang bada ngangni ga jungang biya da ba mayam ama leba sai matang sida mesor na karing power je pairagadi khoi manipur gi issue mayam gi leiri ba khoi potlum hai tare ko responsibility mayam je khoi mesor na si puba ngamni na thajabibra I can only haizage the question divert to one at the same question you answer pizza kadoisa mesor gi wasin sadam tan thangra seba tawdoiba huji leiriba mapanda leidoriba mihut haitare ko leidoriba singse party don haiba leite ayo khalda haibadi mi du da leiba ko mi se kamai to ge haimatan tasengna akoi gi yellow mi sing kaningba manipur ka haningdaba imalibak manipur na kwaidagi wangi sida yena wangba leitre rasti don di daka leite aini any party am a ko gera b ko gera c ko gera ma yawning yaw matamda aigi adugi party duna sideline ni mendi imalibak niko mendi aigi yellow mi sing siniko aigi praja sing leitra ga bukari gi rasti di don no aduna masa da lei party aji ama nama hunang ba ta hunaba se tasena taning de kari gi no hai matamda mamang su soi huji su soi ko aduna hujikta adugi potu da akoina hunaba gi pochi di don da leitabra na khale masa da lei tawgena tawdi ke chuna teba sengna harabadi kai haitare aina brother sing asai kem yeng chaludi aina mun yeng chalakan di kai haidoino koloma ma thet lerame ba prigau da ko ai ngasai uram deba ai mun nei sum yeng bada ura ine ba
ka kolom ma thet le se hai ba di yeng ge na yeng sin ba tau ge na tau ma thau tare ba ai koi gi oi ba tau ge na tau mi khara da ka le ba adu kan da akoi mai pa ka ni pandam phangani adu ga akoi yellow mi sing sigi akoi gi ma pan da gi changjal lak pa illegal immigrants sing sin akoi yellow mi sing usita ba hawang ngam moi ba chap chap constitutional right le daga di hai tare ko adu gi leitab se kamain tau ge ta samna hai jage likun khang ba ma thau tai not only intellectuals koi gi larik hai na larik hai ba se kadai bu ko doi no chemistry gi oza duna koi gi science gi oza duna calcium carbonate ki molecular formula hot pa hai na ma constitution maram da ek maram da law maram da natraga manipur integrity maram da state politics maram da wa ngango hai da haitraga di ma science ki oza ne na lari hai ba ko bo ching dori bra ba chu ching ching oi ba aduna masa masa gi line du dam khangbam changi likun khangbam changi samna hai ba da akoina bora ma chani nge hai tar ga di bora hotel chatoi ne ba nam bora bo chapani khangde ana bora gi hotel am da chatpani khangde bora do cha doi ni dana akoina bora chani nge hai ga chinese restaurant am changjalo ga bora hangjalo tar ga di akoi lakna ri ra mai se mok tauri ra hai gi koi da kai haidu no ke nom la kan ni hai tare akoi na tau phangni ba koi poto akoi jaga do da changma mathau tai adu jaga do thong thin ma mathau tai ko main tor ga du poto phangadam no khangma mathau tai samna har bada ai isa gi ngasai me sori wari saram tham ra ga mai sori wari am tang panjara ke ngasai hangbi gi matung ina ai gi wari sin ai wari na ting ngasai tori me am du di ai gi wari am tang haijara ke ngasi bo power yaujad ra ga so aina akoi gi pose akoi na haidra ga di kana na khangani army na khangjara mani IB na khangjara mani SIB na khangjara mani central government na kaem tawra aroi da sibu mana akoi na high rock do moi loi khangabani haibasu yada basu khare lai doctor na doctor mathau nurse na nurse mathau dumaina moina information pizani political leaders sing sisu akoi gi oiba manipur thoiba thodok se kana kaino akoi yellow mi sing sina wari se karino haibase pun haiba machange ba wari libam change ba phone phangaroi na kaimta haidra ga di last da paikha do pass tawroi na examination hall da su pam draga di parikha do kumai pass tawgani pass tawroi han khandu lai greba wari libam change thong thinbam change adugi potu da sengna dum changchen jabane nanaw na haitare ko adai gamjaba level da aduna sengna example oi namtang haijera ke agi journey sida handa ki da ko Arjun Munda da koi tribal affairs ministry da koi gi chin kuki na ST chanbam chu thok te refugee na kumaina ST chandoino haibagi aina memorandum with all the attached documents pizara kanda after some days saitare ko as central tribal union ministry da gi state government da adugi representation gi matang du da mala e chin kuki se ST lok thok gi matang da but article 342 gi matung inam state government recommend taw da gi mapung pharoi do ni haitare after that central process ka su lei ko RGI with this national commission for scheduled tribe ka yauraga aduna mu mathang step ne ba first 300 article 342 gi matung ina koi gi state government recommend taw gadam ni haitare aduna hujiki tribal affairs ministry dagi state government da che lakhi base taseng na haraga akoina che memorandum am pisalamaga se horen che to thagro se haiba taraga di sulak amoi haijabani da haidi phajana briefly explain tabom change ba koi phone phangni na taga phangoi haibagi changu bana te nauna ko haibadi taseng na si tabom thokte ko maina moi de ST phangdoi no haibagi wari se with proper document 179 pages ki ko ka yauraga wari de liza bane do wari liba matam du da man understand tawra matung da che do tharakpa oramgani aduna akoina sengna harabada icham chamna chi em pisalaga ei tawjara ani bu adumana bu kai tawdoino haina dumai khandok leitaraga di akoi gi pandam do su phangoi aduna aina haije ai wari sidamu loigraga anyone tawgadaba anyone mi sing si haitare ko fujikti lan loidri karino lan mai pak pase kuki naga nongmai kap thrak trakanda akoi lan mai pakadaba natte akoi lan mai pakadaba di mapandagi changjalakpa illegal immigrants myam se marufung na tantoki ba aduna bun myam uji NRC ta gi myam lauri ko central dagi tuna implement taw haiduna ko tantoki ba karigino sanabu na seng ba ma mapu iswoda seng na katse haraga di koi gi manung da leiriba sanabu manung da molam ba leitaraga di manung du phasana phengdu oga nauni ising anawom hairaga mapu da katpam change ba ad manung du da amot pa yauri ba singdo akoina illegal immigrants pa pandagi changjalak pa sing se pan tantoki bam change ani subada refugee sing sina phangbam thoktana phangiba power se lokthok pa ad ahum subda the most important yellow mi sing sina phangdana laiba koi gi mapung phana lei phangdana laiba constitutional power act sing se mapung phana phangan ba haibase koi gi pandam oimina ga dabane ba na tabi da koi gi nomai ga kapthrak traga di ko shanti ne na haidori bra aduna si kari dagi tholak pano laina am di nare koi se
doctor na su hai akoi compulsory yam thuna pharani khangi akoi su khangi laina du phagani lan so akoi na compulsory mai pakani manipur nusiba singsina lan compulsory mai pakani akoi yellow mina kundari ba puna magna lan mai pakani adubu kari torok padagi si narak pano kari thengnaru badagi si laina se sandorak pano haibase koi kupna naina ba mathau tai ba akoi na hujik naina hauda patara gadi hayeng tungda yam thuna mung nara di kumain tauba amda kan biu ne ado phara aga sum tungda mung nara kani ba ado kari dagi torok par hujik mayam aduda akoi ngai koi gi kun ngai ba mayam se husidi tasen hujik ki immediate shocking thol amnina manipur kai ba ya de haiduna ithona phara ba mayam na pi bi bane ba makoi yaudra gadi phibam mataram ba su yai imai ben yaudana phibam mataram ba su yai ai thona phara bi chin naw yaram dara di phibam mataram ba su yai thona phara ba mayam yaw bi bane ba adubu kari dagi no akoi yellow mi mayam se aduki matik wari ba se kari gi no akoi de ko chen chela lei se kari no atopa jaga atopa state atopa country da akoi irai cha akoi yellow mi mayam se sumaina wai hai tar di kharbu athar thoeba isagi iram dam sida isagi pokna phom lam dam sida aduki matik akoi uji wara lei se kari dagi ohelak pa no hai ba su naina ba mathau tai sida politicalize toraga amana ama hullaga ai di tawde nanga tawbani nanga tawbana te aina tawbani dumain tawna matam nate suwadi suwai habiyo aduna any vote lepning ba oiro lepning da bo oiro tholopa matam da wangang pa matam any leader amna discussion awaro any lakwang pa matam da party yang wangang bigano aina haijai se ai isa mayam haina ba ai utang haijage mayam da ai member huji tasena haragadi hoi phamama pari national secretary haibai wani tasena haragadi ai active oide ai political party de huji kaim active oide ai tokte ai sena dum abdu su tokte ko political adubu mayam na hai ND alliance ni habiba BJP ki alliance ni ka haiba tabirang gani ko ai tasena BJP alliance ni ko minus yam phazana alliance ni ND alliance ni ko RPI se adubu ai na haija doise ai na party do kino to yaw huzik tok ta banina ai leiba pot to akoi myam use to win by one ba ai yumda suppose thong lon gre pharmacy da hidak loin thong lon gre banne hairo ne ai kaka ma sugar down toroktana hekta laikan naren hairo ne adudi kai atumba kai pizza ba ke do ba na akoi yeng ta bane basidi ai dai kaka gi punsi do kan nabagi damak ta haitare sidi akoi na eke tore adu madi aduni adani haibe da ka leite akoi na ngamjaba power do ngamba dune ba party don da ka leite sida ai suppose ai lariba party do da natraga ai lariba pot sinna ko mai sinaraga haidi ai gi ising huji newtv na ingon da ising kap ama bibire ba na cha bibire thakna bai da makta ising bibire ba ingon da ko aduda ai asia da ising ama mi ma ha le ren khala sin da mo ma pa da gi chatlaga amta ising glass to pitha u na haidori braba ai gi nakta leibi ising sin amta pitha ka da ne ba seng na haraba da kari gi no hai matam da ai mang da le report ne ba sidi aduna ai gi yum da le posit ko mai use tora kan da ko mai na akoi leibak si gi kitang oisu kalauna ba thong kitang oisu thilauna ba phone phangera phangoi ra ai gi haibam thopa haida ba ya de ko hai ba se si sangjal lak pane political party gi daga amta de ngon da ai amabu yauro chapmane aduga aina haizu di any political leaders oiro influencer oiro any mi na wang mang ko matam da mamang da toy chu shoi hausi chu shoi hadu haibang ambiyo ba na ta bot lep to re na traga any uma taw do re na traga ama taw do re na ama tang hun lei ba se sifate double side ta yeng ga dam ni mamang shoi mi kai de no koi wari ise hoji semdo tips ne kari gi no mamang na shoi mi se kai no haiba se every angle da loi ngang na raga adu myam da du taraga di myam do khangbi na dorim ni hai tare only one side ta ngang ga ngang taraga di masai khudong cha ba yeng ba mi ni haiba da haiman bu thoi hai na